ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯇꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝ ꯑꯌꯨꯛ ꯉꯟꯅ ꯆꯠꯈꯤꯅꯤ, ꯍꯜꯂꯛꯄꯁꯨ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ꯫ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠꯅ ꯌꯨ ꯊꯛꯂꯒ ꯂꯩꯕ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯃꯄꯥ ꯏꯕꯣꯍꯜꯒꯤ ꯃꯃꯥꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯧꯅꯩ ꯉꯥꯡꯅꯩ꯫ ꯅꯣꯡꯃ ꯕꯕꯥꯅ ꯑꯝꯇ ꯂꯥꯛꯑꯣꯌꯦ꯫ ꯅꯤꯡꯊꯦꯝ ꯈꯨꯝꯂꯝꯗꯦ, ꯊꯥꯖꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯆꯠꯈꯤ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯗꯕ? ꯗꯗꯥ, ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ, ꯑꯋꯥꯕ ꯈꯪꯕꯤꯔꯛꯀꯗꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯈꯤꯅꯤ꯫ ꯑꯩꯒꯤ ꯑꯉꯥꯎꯕꯤ ꯊꯃꯣꯏꯁꯤꯅ ꯗꯗꯥꯇꯕꯨꯅꯦ ꯁꯣꯟꯗꯨꯅꯇ ꯂꯩꯔꯤꯕ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ꯫ ꯍꯥꯏꯕꯤꯌꯨ ꯕꯕꯥ꯫ ꯏꯄꯥ ꯈꯪꯗꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯕ ꯊꯕꯛ꯫ ꯕꯕꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯏꯕ? ꯕꯕꯥ, ꯊꯕꯛ ꯑꯣꯏꯗꯕ ꯉꯥꯡꯅꯨ꯫ ꯑꯩ ꯄꯥꯔꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯉꯤ ꯅꯪꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯉꯟꯅ ꯍꯜꯂꯛꯄꯒ ꯌꯨ ꯊꯛꯇꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯩ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟꯅ ꯃꯀꯣꯛꯇꯨ ꯅꯟꯊꯔꯒ ꯂꯩ꯫ ꯏꯄꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯕꯕꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯏꯆꯥ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯉꯟꯅ ꯍꯜꯂꯛꯎ, ꯌꯨ ꯊꯛꯀꯅꯨ, ꯁꯤꯗꯪ ꯍꯥꯏꯕꯅꯤ꯫ ꯑꯩ ꯃꯇꯨꯡ ꯇꯧꯔꯒꯦ ꯕꯥ꯫ ꯆꯠꯇꯧꯔꯕ꯭ꯔꯥ? ꯄꯨꯡꯁꯤ ꯊꯦꯡꯉꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯊꯥꯖ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯗꯗꯥ, ꯏꯃꯥꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ꯫ ꯅꯤꯡꯊꯦꯝ ꯏꯕꯣꯍꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯐꯣꯟꯗꯨ ꯂꯧꯔꯒ, ꯏꯃꯥ, ꯏꯕꯦꯝꯃꯒ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ꯫ ꯅꯣꯏ ꯍꯌꯦꯡꯁꯤ ꯌꯨꯝꯗ ꯂꯥꯛꯀꯦꯔꯣ? ꯍꯣꯏ꯫ ꯑꯩꯈꯣꯏ ꯊꯣꯏꯗꯨꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯉꯧ ꯊꯤꯕꯤꯗꯨꯗꯤ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ? ꯇꯧꯗ꯭ꯔꯦꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯧꯕꯅꯦ, ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯅꯤꯡꯊꯦꯝ ꯋꯥꯗꯤ ꯉꯥꯡꯗꯦ, ꯐꯣꯟꯗꯨ ꯊꯥꯖꯗ ꯄꯤꯔꯝꯃꯒ ꯆꯠꯈꯤ꯫ ꯁꯣꯝꯗ ꯃꯦꯝꯃꯅ, ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯑꯩꯁꯨ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ꯫ ꯏꯃꯧꯅꯕꯨ ꯌꯥꯔꯕꯣ? ꯋꯥ ꯑꯝꯇ ꯉꯥꯡꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯪꯕꯗꯁꯨ ꯈꯪꯅꯕꯗꯤ ꯂꯩꯇꯦ ꯁꯤꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯨꯔꯦ, ꯈꯨꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯥꯛꯑꯦ, ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤꯒ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯏꯃꯧꯅ ꯌꯥꯗ꯭ꯔꯁꯨ ꯂꯨꯍꯣꯡꯕꯗꯤ ꯑꯗꯨꯝ ꯈꯟꯅꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒꯗꯤ ꯍꯥꯏꯅꯗ꯭ꯔꯤꯗ꯫ ꯇꯥꯝꯅ ꯁꯣꯔꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯍꯣꯏꯅꯦ, ꯃꯥꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯎꯗ, ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯂꯩꯔꯝꯅꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯂꯩꯔꯝꯃꯗꯤꯅ꯫ ꯑꯣ ꯑꯗꯨ ꯕꯕꯥ, ꯑꯗꯣ ꯂꯦꯝꯕꯗꯤ ꯀꯔꯤ ꯍꯥꯏꯔꯤ? ꯃꯥꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯣ꯫ ꯇꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯔꯅꯤ ꯈꯟꯕꯗ꯫ ꯃꯦꯝꯃ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯩ ꯅꯪꯒ ꯁꯥꯟꯅꯗꯧꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯀꯣ꯫ ꯆꯠꯂꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯥꯏꯖꯅ, ꯑꯩꯅꯗꯤ ꯆꯝꯅ ꯈꯜꯂꯨꯏ, ꯑꯗꯨꯒꯗꯤ ꯃꯁꯤꯒꯤ ꯃꯨꯊꯤꯁꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯇꯦꯕ, ꯁꯨꯝ ꯆꯠꯍꯜꯂꯒ ꯂꯩꯔꯦꯕ꯫ ꯑꯩꯁꯨ ꯃꯥꯅ ꯆꯠꯍꯜꯂꯤꯉꯩꯗꯅꯦ ꯃꯤꯅꯅꯦ ꯍꯥꯏꯕ ꯂꯥꯛꯑꯦꯕ ꯑꯩꯁꯦ꯫ ꯑꯩꯅ ꯍꯥꯏꯔꯒꯦꯁꯨ ꯃꯥꯒꯤ ꯀꯥꯔꯟꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯤꯅ ꯇꯟꯕ꯫ ꯑꯣ ꯊꯥꯅꯤꯜ ꯍꯥꯏꯕ ꯁꯛꯊꯤꯕꯧ ꯀꯣꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣꯕ? ꯁꯣꯝꯗꯁꯨ ꯊꯥꯅꯤꯜꯅ, ꯍꯥꯏꯔꯒꯦꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ, ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯊꯛꯃꯣꯏ ꯀꯥꯏꯗꯣꯏꯅꯦꯕ꯫ ꯑꯗꯨꯒ ꯀꯔꯣꯝꯗꯩꯅꯣꯕ? ꯇꯣꯝꯊꯤꯟ ꯍꯥꯏꯕ꯭ꯔꯥ ꯇꯣꯝꯊꯥꯏꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯁꯪꯒꯣꯟ ꯃꯥꯟꯕꯗꯨꯅ ꯑꯃꯨꯛ ꯀꯔꯣꯝꯗꯩꯅꯣꯕ ꯃꯥꯅ ꯍꯥꯏꯖꯤꯜꯂꯒ ꯀꯥꯔꯟ ꯇꯥꯔꯛꯏꯁꯤꯕꯨ? ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯐꯣꯟ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯊꯥꯅꯤꯜꯗ, ꯊꯥꯅꯤꯜꯁꯨ ꯂꯥꯏꯖꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯕꯤꯖꯤ ꯂꯩꯔꯦ꯫ ꯊꯥꯅꯤꯜꯅ, ꯃꯁꯤ ꯁꯪꯒꯣꯟꯗꯒ ꯋꯥꯔꯤ ꯁꯥꯔꯤ ꯑꯣꯏꯔꯝꯅꯤꯁꯦ꯫ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯖꯥꯅꯣ? ꯃꯥꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯐꯣꯟ ꯇꯧꯔꯛꯄꯗ ꯁꯨꯛꯄꯥꯏ ꯄꯥꯏꯔꯣꯏꯕ꯫ ꯐꯩ ꯅꯪ ꯅꯨꯡꯉꯥꯏꯅꯤ, ꯁꯥꯟꯅꯧꯕ ꯋꯥꯔꯤꯗꯣ, ꯅꯪ ꯋꯥꯔꯤꯗꯣ ꯁꯥꯟꯅꯧꯕ꯫ ꯑꯁ, ꯑꯩ ꯊꯃꯣꯏꯁꯤ ꯆꯥꯛꯏꯗꯀꯣ꯫ ꯑꯣ ꯏꯃꯥꯎ! ꯊꯥꯅꯤꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯇꯝꯅꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ! ꯊꯥꯅꯤꯜ ꯀꯞꯂꯤ, ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯗꯀꯣ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ? ꯏꯃꯥ, ꯁꯤꯕꯁꯦ ꯀꯌꯥꯝ ꯅꯥꯖꯥꯅꯣ? ꯑꯩ ꯁꯤꯔꯒꯦꯕ? ꯍꯩꯗꯦꯅꯦꯍꯦ, ꯀꯩꯅꯣꯅꯦ ꯁꯤꯕ ꯀꯥꯏꯅꯒ?
ꯁꯤꯗꯅꯕꯗꯣ ꯃꯥꯅ ꯁꯤꯜꯂꯣ ꯍꯥꯏꯕ ꯍꯥꯏ ꯅꯪꯅꯦ ꯒ꯭ꯌꯥꯟ ꯇꯧ ꯏꯃꯥꯅꯅꯦ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯅꯤꯀꯣ ꯑꯁꯦꯡꯕ ꯑꯍꯣꯏ ꯅꯠꯇꯦ ꯅꯪꯅ ꯊꯤꯅ ꯁꯛꯊꯤꯕꯤ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯥ ꯍꯧꯖꯤꯛꯇꯒ ꯅꯨꯡꯁꯤꯔꯛꯏꯔꯕ ꯏꯃꯥ ꯃꯄꯥꯟꯗꯒꯤ ꯊꯣꯏꯕꯅ ꯍꯥꯏ ꯃꯃꯥ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯑꯦ ꯍꯥꯏꯌꯣ ꯍꯣꯏ ꯇꯥꯕ꯭ꯔꯥ ꯅꯃꯥꯟꯅꯕ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯆꯪꯍꯜꯂꯛꯑꯣ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯇꯝꯅꯥ ꯊꯣꯛꯈꯤꯕꯒ ꯗꯌꯥ ꯖꯣꯟ ꯍꯣꯏ ꯆꯪꯉꯛꯏ ꯍꯥꯏ ꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯉꯦ ꯍꯥꯏꯔꯦꯅꯦ ꯇꯥꯅꯤꯡꯗꯦꯍꯦ ꯑꯗꯣ ꯚꯥꯏ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩꯅꯣ ꯍꯪꯉꯣ ꯇꯣꯝꯊꯤꯟꯗꯣ ꯂꯥꯏꯖꯒ ꯀꯣꯏꯅꯕ꯭ꯔꯣ ꯋꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯅꯪ ꯃꯇꯝ ꯑꯃꯗ ꯅꯤꯡꯉꯝꯃꯛꯑꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ ꯁꯣꯟꯗꯨꯅꯇ ꯂꯩꯔꯝꯃꯅꯤꯅꯦ ꯍꯥ ꯑꯁ ꯃꯇꯝꯗꯨꯗꯗꯤ ꯃꯥꯗꯤ ꯀꯌꯥ ꯈꯜꯂꯨꯗꯦ ꯊꯥꯖ ꯍꯥꯏꯗꯅ ꯊꯥꯖꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤ ꯅꯪꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗꯕ ꯑꯗꯨꯏꯅꯤ ꯈꯔ ꯆꯥꯛꯑꯣ ꯅꯪꯗꯤ ꯆꯥꯛꯑꯒ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯄꯛꯆꯩ ꯍꯦꯔ ꯅꯣꯏꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯑꯩꯒꯤꯅꯤ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ ꯐꯥꯗꯣꯏꯔꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗ꯭ꯔꯗꯤ ꯐꯥꯗꯣꯏꯅꯤ ꯏꯃꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯐꯥꯕ ꯆꯤꯟꯗꯕꯨ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯐꯥꯔꯣꯏ ꯀꯩꯁꯨ ꯃꯤ ꯂꯦꯝꯅ ꯂꯨꯍꯣꯡꯗꯣꯏꯅꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯀꯣꯛꯇꯣ ꯇꯧꯔꯛꯀꯅꯣꯕ ꯑꯗꯣ ꯅꯪ ꯇꯁꯦꯡꯅ ꯂꯥꯏꯖꯁꯦ ꯅꯨꯡꯁꯤꯔꯕꯣ ꯅꯨꯡꯁꯤ ꯊꯥꯅꯤꯜ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯤꯠꯇ ꯂꯥꯏꯖꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯏ ꯍꯜꯂꯛꯂꯔꯣꯏꯗꯕꯤ ꯃꯥꯕꯨ ꯑꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯥ ꯀꯥꯎꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯑꯣꯏꯔꯔꯦ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯏꯈꯤꯅꯤ ꯉꯥꯏꯗꯨꯅꯇꯁꯨ ꯂꯥꯛꯂꯤ ꯃꯇꯝ ꯀꯌꯥ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯋꯥꯕ ꯏꯇꯧꯕꯨ ꯎꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕ꯭ꯔꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯅꯪꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯁꯛꯇꯝ ꯅꯪꯒꯤ ꯋꯥꯍꯩ ꯅꯪꯒꯤ ꯃꯤꯅꯧ ꯅꯪꯒꯤ ꯅꯇꯧ ꯃꯤꯠꯃꯥꯡꯁꯤꯗ ꯅꯪꯇꯕꯨꯅꯤ ꯁꯣꯠꯂꯤꯕ ꯅꯪꯇꯕꯨꯅꯤ ꯎꯔꯤꯕ ꯅꯪꯇꯕꯨꯅꯤ ꯅꯨꯡꯁꯤꯕ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯆꯩꯖꯔꯤ ꯊꯃꯣꯏ ꯄꯦꯅ ꯆꯩꯅꯥ ꯈꯪꯅ ꯅꯪꯇꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯑꯩ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯑꯩꯒꯤ ꯏꯇꯧ ꯎꯔꯒ ꯃꯤꯌꯥꯝꯅ ꯅꯣꯛꯅꯔꯦ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯋꯥꯍꯩ ꯑꯗꯨꯅ ꯄꯣꯊꯥꯍꯜꯂꯣ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜꯁꯦ ꯏꯪꯍꯠꯂꯣ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯁꯨ ꯊꯛꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯆꯥꯛ ꯆꯥꯗꯕꯤ ꯇꯨꯝꯈ꯭ꯔꯦ ꯊꯥꯖ ꯉꯟꯅ ꯍꯜꯂꯛꯄꯒꯤꯗꯤ ꯍꯔꯥꯎꯖꯩ ꯅꯤꯡꯊꯦꯝꯅ ꯆꯥꯛ ꯆꯥꯈꯤꯗꯕ ꯑꯁꯤꯗꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯇꯨꯝꯊꯈ꯭ꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕꯁꯨ ꯊꯋꯥꯏꯗꯤ ꯂꯦꯡꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯌꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯗ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯗꯗꯤ ꯑꯩ ꯗꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯒꯦꯀꯣ ꯗꯥ ꯏꯅꯝꯃꯕꯨ ꯂꯨꯅ ꯇꯧꯕꯤꯌꯣ ꯃꯥꯕꯨ ꯑꯩꯃꯛꯅꯦ ꯈꯟꯕꯤꯌꯣ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯇꯧꯕꯨ ꯌꯦꯡꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯗꯥ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯩꯗꯤ ꯀꯅꯥꯕꯨꯁꯨ ꯁꯥꯎꯗꯦ ꯋꯥꯔꯧꯗꯦ ꯗꯥ ꯑꯩꯒꯤ ꯑꯄꯥꯗꯣ ꯃꯔꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯅꯤꯡꯊꯦꯝ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯍꯧꯒꯠꯂꯛꯏ ꯃꯥꯏ ꯃꯤꯠ ꯍꯨꯃꯥꯡꯒꯤ ꯍꯨꯃꯥꯡ ꯉꯛꯇ ꯃꯉꯥꯏꯔꯦ ꯃꯆꯤꯟꯗ ꯇꯞꯅ ꯔꯨꯁꯤ ꯍꯥꯏꯅ ꯁꯣꯜꯂꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕꯤ ꯊꯥꯖꯗ ꯌꯦꯡꯉꯤ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯔꯨꯁꯤ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯊꯥꯖ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ ꯊꯥꯖ ꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯤꯠꯀꯤ ꯄꯤ ꯊꯤꯡꯉꯝꯗꯅ ꯆꯦꯟꯊꯔꯛꯏ
Masu tapna masinda Rusi haina soli. Kanano? Rusi. Ay dadaki maramda khangda biyade. Magi maram machat amata khangdana nungsiruba. Maga luhongluba isa gaktra. Asabna numito hauki. Naungan baga thaza mapam chatnaba keri. Mapamda ningthiamga lai. Anidu wa machat amata ngangnade tumin lainay. Sanarina. Noi laedana. Ima, aidi thabuk chate yadre. Chalukhige. Hoi hoi. Ningthiam wa ngangda yadaduna thazada hairi. Horen ai khar thengdo maladi pari tharake. Hoi. Lao lao, imungda jangdasi. Ningthiam thabuk mafamda ngihak chatluraga ukhulda khulakpagi manakta lai. Yam thazadana sar lakpadi kari leire. Ipagi nakta lakpani. Ipadi ana yaude ko. Handakti hakchangsi yamna nungaide. Ipa, adudi hospital da chasira. Chatrasu yanida kaishu tawroi. Ipa, hospital da chase. Yaranida sir, kaishu tawroi. Ningthiamna khulakpada hospital da chatnaba kanna haijai. Adabu khulakpana yadre. Ningthiam upai leite masu ngahak leiramaga halai. Mani yum halakpada thazadi la amdri. Ningthiamna halakpada thaz leiramdabada masada karigumba ama fawi. Pari bu kawri. Sir, aibu kawibu kari haige. Ningthiam khara khaktak chana hairi. Thazado. Sir, madam do ai lobu chatke tawbani. Babana ma madam khara ada lejarsanu hai. Madam na su. Ningthiam tumina laikre. Pari sukadagi mapan tholi. Kumarna. Hai, nangbu ada ahal sulai yagadrone. Thazana. Ba, aisida hapta amatang ni laidoise. Babana sulai hai. Pare. Sanarena. Laijasanu. Isani. Nong phadok laibabo. Thaja mayumda leraga makhara noi. Adabu ningthiambudi miku khuding ningsingi. Mathangi namitni. Moiba, ai wam tahudoki. Thoibana. Kaiwano. Imau laijase. Aikhoigi magoinaba hainaba chatlasi. Ahai, kaino ne mama. Mi luhongnaba haina singnaba laktuna leirabani. Natte mi. Hainaba lakpado yadi hairiye adoini. Natte. Nasan pana bu yabro. Madi nga hana yari. Pare dudi. Nang na ne hayro haipet. Hoi. Stomda miyamana. Hoi, haigi. Adudi haidokro. Aisu na sana pini yaning drabadi. Mapa aisu yaning de. Hoi, haye moy lakani. Aduda haidokragi. Stomda laizadi saurang nana lay. Ngaraksu phone adum tawrokdeni. Aini am henjindaba taradro. Laizina tamina manglaga lairingai phone ama lai. Haifet machin paithoklaga lakliba phone da pai. Kidarige? Wari amta sanase yagadro. Hoi. Ai nangbu nushi. Laija mitna chapyungna tamina lai. Ai nangna yadrasu kaisu kaide. Lohongbogi wafamdo yarakti hai. Adusu kaisu kaide. Ado Laija, ai nangbu nungsi. Hayengsa, nangi wahai amatangdi haibiro. Ai nangi yayade haiba pakumdo taningi. Laijana wa amata ngangjringaida phone da fatkaki. Laija phone da muna yengdaga taminna manglaga lai. Somda thanina. Masin nupise kayada fatrinoba. Aina phone tawjrikai tarokdeba. Aisi pangida. Hana sumaina chakti eradi aina mangwada amta haijaramoidabani. Hausti yengoba. Ai thamoi laiman oireba. Thanil mathanta phangsakta chaklaga leire. Laijada phone tawbustu ngamda tafong khangda mathanta pangangda ngangjai. Nungshiramba mina amta khankidaba. Nungshirambdaba misina kaigino. Aina sauna nushirisibo.
ꯊꯥꯅꯤꯜ ꯍꯥꯏꯕ ꯃꯨꯊꯤ ꯃꯁꯥ ꯃꯊꯟꯇ ꯃꯨꯊꯤꯒ ꯍꯥꯏꯔꯒ ꯂꯩ ꯊꯥꯅꯤꯜ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗꯁꯨ ꯊꯥꯖ ꯂꯩꯇ꯭ꯔꯕꯗ ꯅꯤꯡꯊꯦꯝ ꯊꯥꯖꯕꯨ ꯎꯅꯤꯡꯂꯛꯄ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯊꯥꯖꯗ ꯍꯦꯛ ꯐꯣꯟ ꯇꯧꯔꯨꯕꯁꯨ ꯏꯀꯥꯏꯕꯒꯨꯝ ꯃꯥꯁꯨ ꯂꯩ ꯐꯣꯡꯗꯣꯛꯅꯗꯕ ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯦꯟꯕꯅꯤ ꯊꯃꯣꯏ ꯆꯥꯛꯄꯁꯨ ꯍꯦꯟꯕꯅꯤ ꯃꯥꯇꯒꯤ ꯃꯄꯥꯎꯇꯕꯨ ꯇꯥꯅꯤꯡꯕꯅꯤ ꯃꯥꯇꯒꯤ ꯋꯥꯔꯤꯇꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯅꯤꯡꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯇꯣꯝꯊꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯥꯛꯄꯗꯨꯗ ꯂꯥꯏꯖ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯇꯣꯝꯊꯤꯜꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ